Si tuan tuan ba ayuk phong si phong sing degi maru eba pau khonggat siraga ma'am da share tawjagi ahanbada ngarang si ma'am positive oiduna miyoi tare lairamdre manipura punna miyoi sani ga mapan sukre duga pungkun ga mari da mi sani ga taraga mapan positive oikhi sani ga humdra ga manga research tawkhi haukiba pungkun ga mari da covid-19 positive oiba mi tare laikidaba ga loinana state asida covid-19 gi laisita laikidaba mi gi masing punna sani ga mapan sukre marak sida covid-19 command control room dagi thadorok pasirol amadi haukiba pungkun ga mari da laikidaba migi masing asi anini haina phongdorakli press na phangma paun hai haukiba pungkun ga mari da covid-19 positive oiba Imphal West district tigi manung sana laiba uripok tigi en amuthoi sei humpu ga mari kaisam pa tigi tiken amasum uripok asom laikai digi nongthongbam singlen sei yangkhai gani thoi kaksing district ki manung sana laiba Kaksing makha laikai digi ki SH Birlal sai yangkhai gani pan Chusampur district digi Ol Bazar dagi Gopal Singha amasum district asigi manung sana laiba Zawbeng dagi Sindainiyang Elias Dedai sai yangkhai ga manga kaubi nupi ama laikide en amuthoi ngarang numidang pung 8 kunrom tabada Rims Hospital da Kaisampatigi tiken ngasi ayuk pung 3 makairom tabada Rims Hospital da nongthongbom singlena haukiba hing tang 8 ga taraga lona bapung Baroga minit nipu mengarum tabada Rims Hospital amasum KSH Birral na ngarang numidang pung 3 makairom tabada Rims Hospital la laikidabani hairi Sursampur district tigi Ol Bazar da leba Gopal Singhana ngasi Sursampur da leba Eden Hotel gi kama da siduna leramani maki thawai yaudraba haksang adudagi sample loroga covid-19 test tawbada positive oirambani Sandaliang Elias Dedaina Sursampur gi covid care center ngasi laikidabani hairi COVID-19 kamal control room gi sirol na hai haukiba pungkun ga mari da thawbal gi masai sei nifugo tare rum suraba nupa ama primary health center HWC amasung Imphal amasung kaksing gi masai gi sei yangkai ga nipan rom suraba nupa ama Jenims Hospital la laikide makhoi ani tharaga state asida COVID-19 gi laisana laikidaba mi gi masing puna sani sure hansu pauksisna makhatana phungdorakli Makasa track point na topa maruiba paukra namu marks ningthina uptaba mi mayam lagaw khawbra police sing yengduna lairamba si laibak thibani Yaripo kaithel da marks phawba ningthina uptaba mi mayam lagaw khawbda mafam aduda mathau toriba police sing yengduna lairamba si laibak thibani haina people task force for covid-19 na press thadropa sirul amana hairi serol asina hai tha asigi tareta pangthokiba constituency mari gi maraki mikhalda amadi board kab gi harawba phongdokpada miyam na covid-19 gi SOP amata thawoidana Laina laiset asigi anauba phal AC mari isita lakpa yai task force asigi publicity and propaganda in charge moirang them angamba mitai na thadropa sirol asina makhatana hai covid-19 dagi ngak thoknaba piriba SOP sing thugairaga election amadi physical distancing tawdana miyoi lising kya tinkibasi laibak thibani board ka bagi harawbada laina laiset asidagi ngak thoknaba chana kanglon sing kawthokna kiba asi angak phawi State asida COVID-19 thengna kibagi dama tha kya lockdown tokiba state asigi maru oiba kaithel kaya hojik phawba hangdana leiriba madi tuan ba thabak thorom kya da akhanaba mi masing punnabagi order kaya thokiba du arema tare mar chemical asida athingba amata leitana miyoi lising punduna SOP thugaibada home department yengduna laikiba sina matam sangna miyamna thengna reiba awaba si arema tahanbani haina PTF C19 na lawi Maramasina State Technical Committee na by-election pangthokiba AC singda park sina test tonaba amadi ahenba section thorang sing lokhatnaba mathau taba thabak sing lokhat piyo nakala maromda people task force for covid-19 gi volunteer sing na miyam tin mafam singda satuna covid-19 nagi ngak thoknaba chatna kanglon amadi laingang na thokpa chatna kanglon sing khangminanaba leptana satharakpa awareness campaign gi makhada satharakpa du ngasisu Thobal district ki Thobal Kaithel Wangjing Kaithel Yaripo Kaithel da awareness pangthoki PTF C19 gi volunteer sing na Kaithel sing aduda yengsinbada potpham phambiriba ima sing dukan phamriba sing loinana pot leiba lakpa miyam su marks ning thina uptaba kya thengnai loinana Yaripo Kaithel da marks phawba ning thina uptaba mi mayam lagaw khawbada mafam aduda mathau tawriba police sing na yengduna leiramba si laibak thibani PTF C19 gi volunteer sing na marks uptaba physical distancing tawdaba sing marks uphanba loinana physical distancing tawraga pot lehenki laingang na su laina laiset asigi dagi ngak thoknaba thoiba SOP sing ngak tabasingi mathakta chapchaba thabak lokhat piu makhata na PTF C19 na tongan ba khul laikai amadi miyam tinba mafam sing na satuna awareness sathaki gani haidi hanasu pauksi na makhata na phungtorakli
Makha sathrak poina Manipur gi wangmada thokpa thodok wathok content amani khitang hapsaramgi lohonglamdai gi photo kapminabada nupa nupi anima irakna duna sikre lohonggadaba sayol anita ngaisilaklabada Kaveri turel yamna nungaiba photo ama kapminanabagidama hotnabada makoina tonglibe hi masa makhal adu isingda laksinbadagi ngarang ningthokaba numita nupa nupi anima adu sikre haukiba sahi manga nungsi mari leinarakhraba Chandru sai kungani panamasum Sasika sai kun November kungani thoida luhonggadabani civil contractor ama oiriba Chandru makhogi mari mata singa loinana Sasikla amasung photographer singna saunna topa phajaba hi masa ani waki hi masa aduna Kaveri turel gi ising imaida honba hek horakpada nupa nupi ani aduna photo ama lamuinanaba phibam semnaba honaki maduda luhonggadoribi nupi aduna khuning wangbi sandal sing tongki amasum photo launaba honabada phibam sena lepa ngamhodabadagi turel adugi manungda taki maduda mahakna nungsijabi luhonggadoribi nupi adubu kannanaba Chandru na honaki adubu kannanaba honarakpada muk palengbadagi hi masadu isingda laksinki asumna Chandrusu isingda iraknaki adubu hi honba masum mari mata sing adudi rescue tawki nupa nupi ani gi haksang sing adu kona police na isingdagi lakhatkri hairi hanasu phongdorakli atopa yamna nongaitaba thamoi sokning oiba pawmanamo thabak changbagidama Afghan nupi nongmaina kapkhre mamit tanghankhre masagi sei 13 da shurabi khatera kaubi Afghan nupi aduna aroibu ukhiba du motorcycle da lakhiba nupa ohum na mahakna Gazani province da police station amada magi thabak hek thadok lakhibaga attack tarokhiba mangona nongmaina kaplamkhiba masum mamit ani du suri amana thinkiba aduni hospital mikap tholakhiba da punama amambo oikhre aiha karimata uba ngamdriba karigino haina doctor singda aihak na hangki asok pasing aduna maram oiduna hojiksu aigi mit sing adu bandage yeli haina aingonda pakhompirakhi adubo mikup aduda aigi mit sing adu aingondagi kothokre haibisi aina khangki haina khatare na haiki yumgi mapana sathoktuna mahakna thabak subadugi mayokta kanna lepkhiba mahaki apoko mapa adudagi pau loraba matungda miyoi sing aduna thabak asi satharakibani haina mahakna hairaduna thabak aduda makhoi yaudi hairiba Taliban terrorist singi mathakta mafamdugi authorities na attack adugi maran sikhi khatera gi dama attack aduna supnagi mahaki uba ngamba manghankiba aduta nati maning tama career ama phangnabagi mahakna kana hotnarakiba manglan ama mangkibani makna tha kharagi mamangda Gazani police ta masigi crime branch ta officer ama oina thabak sangki yamdrabda sahi ama mahakna police ta thabak taunaba asa tawki madugi matungda mangona thokiba thawdo asi tholamba tarabadi phangliba saina asi hantharamgadabani haina mahakna Reuters ta haiki Gazani gi police wangang loina attack adu Taliban ani haibasi makhona thajai amasum khatir gi mapa adu pharaga custody da thamkhre Taliban gi wangang loi amana case adu loop aduna khangki haiki adubu madu imung manungi hiram amani amasum maduda makhoi yaudi haiki khatera amasum angang manga yauna magi imung hauji Kabul gi mapan lotuna leiri afam aduda magi haksang phagalagli amasum magi mangkhraba career du gidama tengthaduna leiri karigumu oithokningai leiraba magi mitki uba ngamba amuk hanjit halaklaba adu oirabadi aihakna aigi thaba amuk hana tawkigani amuk hana police thabak tawkigani haina mahakna haiki haina supoksi sida makhatana phungdurakli atopa pawama namu BJP MP gi yumdagi thainagi nungmai huranba miyoi fakhre Maharashtra gi Satarda leiba BJP Rajya Sabha MP Udayan Raje Bolle gi yumdagi thainagi ariba silver pistol ama hurali haibagi damak masagi sai kunga tarok rom suraba nupa ama fakhre haina police na ngasile papokpa numita phongdokre nongmai hurali haina maral siriba miyo edu Deepak Sutar kawi MP Bosle gi mayum Jalamdir Palace ta mahak handakta leveler ama oina thabak subo yaukibani Deepak Sutar hairiba miyo eduna Jal Mandir Palace adudagi kapa yadraba adubu lupa lakh 1.4 rongi mamal oigadaba silver pistol adu ngarang nithokaba numita huranki Satarada leiba jeweler amada thainagi ariba nongmai adu yonabagi satpagi lambida mahak phaki haina Sahupuri police station gi assistant police inspector Vishal Waikar na haiki BJP Rajya Sabha MP Udayan Raje Bolse asi Maratha ningthau Chhatrapati Shivaji Maharaja gi hakthengnaba suthang amani Deepak Sutar gi mathakta case ama register tawkhre haina assistant police inspector aduna makhatana phungdokhi haina su makhatarakli